Langmeidong Kakching District leiba chaothokchaningai oiraba National Awardee su oibiriba Shanta Health Trust na makhal makha kayagi laina laiyong kaya epa-epu na thambiramba chatna kanglon gi matung enna laiyengjari. Hakchanggi singli naori singbu side effect leitana laiyengba Spinal Cord paringda singli lonsenaba disc prolapse natraga disc reduce haibadi khwanggi saru namsinba khwang ningdu naba-chikpa loinana ningang phamba ngamdaba tingkhatlaga chatpa ngamdaba Sciatica Pain haibadi khong phai sithaba ngaksam ngakli naba ngak paiba sayeng pambom thangatpa ngamdaba asina chingba mari matangi oiba anabasing mai pakna laiyengjari. Chahi tara hena mayamgidamak kathoktuna lakpaga loinana anaba kayabusu fahanba ngamkhraba Shanta Health Trust Langmeidong da amuktang laklaga adonggi anabadu tanabiyu. Lam lapna lakpa patient singgidamak leifam chafam gi kudong chabasu pijari. Akuppa marol gidamak khangbiningbasingna mobile number 8974097674 natraga 9233236326 asida contact tawbirau.